ꯃꯌꯥꯝꯁꯤꯒ ꯂꯩꯔꯦ ꯑꯩꯈꯣꯏ ꯄꯣꯠ ꯃꯌꯥꯝꯁꯦ ꯃꯆꯨ ꯑꯍꯥꯕꯤꯗꯣ ꯄꯥꯝꯃꯦ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯆꯥꯗꯦ ꯑꯩꯁꯦ ꯁꯨꯃꯥꯏꯅ ꯕꯦꯛꯇ ꯊꯥꯡꯉꯒ ꯑꯣꯏꯅ ꯄꯨꯔꯝꯃꯤ ꯌꯦꯡꯉꯣ ꯁꯤ ꯂꯩꯇꯦ ꯑꯩꯅ ꯍꯥꯏꯕ ꯈꯪꯕ ꯁꯨꯗꯣꯛꯑꯣ ꯍꯥꯏꯅ ꯑꯗꯣ ꯃꯥꯅ ꯆꯦꯒꯤ ꯑꯣꯏꯔꯝꯃꯦꯕ ꯃꯌꯥꯝ ꯑꯩꯁꯦ ꯍꯧꯖꯤꯛ ꯃꯨꯂꯂꯥ ꯆꯠꯀꯦ ꯊꯣꯔꯛꯑꯕꯅꯤ ꯑꯍꯥꯟꯕ ꯚꯤꯗꯤꯑꯣꯗꯨꯒꯤ ꯃꯈꯥꯒꯤ ꯚꯤꯗꯤꯑꯣ ꯑꯣꯏꯗꯣꯏꯅꯦꯕ ꯁꯤꯁꯦ ꯚꯤꯗꯤꯑꯣꯁꯦ ꯌꯥꯝ ꯁꯥꯡꯍꯜꯂꯔꯣꯏ ꯑꯩ ꯌꯥꯝ ꯇꯦꯟꯅ ꯈꯤꯇꯪ ꯍꯥꯏꯔꯒ ꯂꯣꯏꯁꯤꯜꯂꯒ ꯇꯥꯏꯁꯦꯟ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯅꯅꯦ ꯚꯤꯗꯤꯑꯣ ꯅꯝꯕꯁꯦ ꯑꯃꯨꯛ ꯆꯠꯅꯤꯡ ꯇꯥꯗꯦꯕꯣ ꯃꯥ ꯂꯧꯕꯨꯛꯇ ꯆꯠꯈꯤꯑꯕ ꯍꯣꯔꯦꯟ ꯃꯅꯝꯁꯨ ꯅꯝꯃ ꯂꯥꯛꯇꯦ ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯆꯦ ꯀꯩꯀ ꯆꯠꯇꯣꯏꯅꯦꯕ ꯍꯧꯖꯤꯛ ꯔꯤꯗꯥꯛꯁꯟꯁꯨ ꯊꯥꯔꯤꯕꯅꯤꯅ ꯉꯁꯤꯗꯤ ꯔꯤꯗꯥꯛꯁꯟꯁꯦ ꯊꯥꯡꯉ ꯄꯨꯔꯛꯑꯒꯦꯗꯤ ꯈꯜꯂꯦ ꯑꯩꯅ ꯑꯇꯩ ꯅꯠꯇꯦ ꯕꯦꯠꯁꯤꯠꯇꯅꯤ ꯑꯗꯣ ꯃꯥꯒꯤꯁꯨ ꯀꯩꯅꯣ ꯂꯥꯏꯒꯤ ꯄꯣꯠ ꯆꯩ ꯈꯔ ꯂꯩꯒꯗꯕ ꯂꯩꯕ ꯑꯗꯣ ꯁꯨꯝ ꯆꯠꯂꯒꯦ ꯃꯌꯥꯝ ꯃꯥꯏ ꯗ꯭ꯔꯦꯁꯁꯦ ꯆꯨꯅꯤꯅ ꯑꯃ ꯐꯨꯔꯤꯠꯅ ꯑꯃ ꯈꯣꯡꯒ꯭ꯔꯥꯎꯅ ꯑꯃ ꯑꯗꯣ ꯂꯣꯏ ꯃꯦꯆꯤꯡ ꯑꯣꯏꯊꯣꯛꯈ꯭ꯔꯦ ꯉꯁꯤꯁꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯑꯁꯤꯁꯦ ꯄꯥꯝꯖꯕꯗꯣ ꯑꯣꯏꯔꯦ ꯅꯨꯡꯁꯤꯁꯨ ꯂꯪꯇ꯭ꯔꯤꯛ ꯂꯪꯉꯦꯕ ꯑꯗꯣ ꯀꯩꯅꯣ ꯇꯧꯔꯦ ꯁꯥꯏꯖꯁꯦ ꯈꯔ ꯄꯤꯛꯑꯦ ꯁꯤ ꯗꯨꯀꯥꯟꯁꯦ ꯉꯁꯤ ꯑꯍꯥꯟꯕ ꯆꯪꯉꯛꯏꯅꯤ ꯐꯖꯕ ꯌꯥꯝ ꯂꯩꯌꯦ ꯑꯩ ꯎꯗꯤ ꯉꯥꯏꯇ ꯎꯏꯌꯦꯕ ꯅꯣꯡꯃꯨꯛ ꯆꯪꯕꯗ ꯆꯥꯟꯁ ꯐꯪꯗꯕ ꯉꯁꯤ ꯆꯥꯟꯁ ꯐꯖꯕ ꯑꯃ ꯐꯪꯉꯦ ꯃꯌꯥꯝ ꯐꯖꯗ꯭ꯔꯁꯦ ꯄꯣꯠꯁꯦ ꯂꯨꯝ ꯂꯥꯎꯅꯅꯦꯀꯣ ꯄꯣꯠꯁꯦ ꯐꯖꯔꯤꯕ ꯃꯌꯥꯝ ꯁꯤ ꯐꯖꯔꯦ ꯅꯨꯡꯁꯦ ꯑꯣꯔꯦꯟꯖ ꯀꯂꯔꯅꯦꯕ वाव पर्पल मचू खुफजमी येउने सी अनीसे पूरा मैचिंग होइबो खुफजम तौरे पूरा फजरीबा नुंसिजु लंक्रिक लंगीबो खुफजमनीबो पूरा पर्पल मचू हाबिदो पामे इवोना मो चादे सी मनुंजे पुराने जोंने खुचिन लाक्तिजे जों पूरा भूत कीबम जाओ चिली तेजो फजावा लाइसे जेंगसिरा मैम मी खुचिन जगह यंगने मा माइ तिंगु पुजे फबना पोचु फबना चाउ पामिंगो अया सी लाम फजये पुरेने मी लौहरे मैम आई नहान लांबदो अदगी अखोई मथौ ताना पोतो याम फैयेबा अदुगा ngasi डबल मरी खका मीडियम मरी खका अमुक लौबा लाइनी से ऐसे खल्ले डबल की खल्ले मीडियम की हजी खो मादमता हंगी मैम सिगा लेरे फजद्रा सी डबल नि से अदे सिना मीडियम याम फजा है सिसे इसमी लेनरी मैम नाना कोई लेरम दुकान दुनी मैम सिगा लेरे अखोई पोत मैम से डबल बेडशीट मरी अया सी जागद्रो सी होंदोके आदेगी मीडियम मरी मून कवर जामे कोई लौसे या युमदा थाबगिनीना क्यामदी फजबा लौनीदो से सी खरा लौरे से मून कवर लौरे बेडशीट हो गया और ये पिलो कवर से मैम रिडक्शन की गाड़ी खुचिनजे आय मी चिलसु चिना वीडियो खिदंग ऐसे लौजरीबा मैम सैंडल फजा जाम लगे अस मी खुचिनजे अस मैम सी मनुंग चिलौब मीसे आखी खन्ना सीरे कोई चलगे मैम मैम पुनः माथा दोना अच्छी हो जाएगी पोर मत वारे कोई बेचे पोट हजिक्रांग दे लुमन गे ना मखा थांगरबनी कोई चे हयें सजीबुगी पोचे खर लौरीबा मासु लाइंगे से लौरसे आइना मैम ललागी ngasiगी फोरो सवरी भी से अमता येंग हयें सजीबुगी मी जे फजाना चिल्ली ngasi से माइगे दनी तौनरी से मैम ngasi मी खुचिन से उरेदना कोजे सिगा माइ हयें सजीबुगी पोट लैरी आइगिदी मथौ तबा लोइरे अखोइगी पोरम गति फंगक्ते तोए कोना मथंग लौरगे अय बोई जुंगी बेडशीट अमा तो अदुदेगी मथौ तबा लोइ लैजरे अखोइ
ꯑꯩ ꯌꯨꯝ ꯆꯠꯄꯒ ꯉꯁꯥꯏ ꯌꯨꯝꯗ ꯍꯜꯂꯦꯗꯅ ꯕꯤꯠꯂꯥꯗꯒꯤ ꯑꯗꯩ ꯂꯨꯖ ꯊꯣꯛꯄꯒ ꯂꯣꯏꯁꯤꯜꯂꯒ ꯁꯨꯝ ꯊꯣꯛꯂꯛꯑꯕꯅꯤꯅꯦ ꯌꯨꯝ ꯆꯠꯂꯒ ꯉꯁꯤꯗꯤ ꯄꯣꯞ ꯇꯥꯔꯅꯤ ꯇꯨꯝꯅꯤꯡꯉꯅꯤ ꯉꯁꯤꯗꯤ ꯅꯍꯥꯟꯈꯩꯗꯤ ꯅꯨꯡꯗꯥꯡ ꯇꯨꯝꯖꯥꯗꯕꯗꯣ ꯌꯦꯡꯉꯨꯅꯦ ꯑꯩꯈꯣꯏ ꯄꯣꯠꯁꯦ ꯈꯨꯟꯖꯥ ꯑꯃ ꯑꯣꯏꯔꯦ ꯆꯥꯅꯤ ꯃꯌꯥꯝ ꯑꯩꯈꯣꯏꯕꯥꯅꯤꯁꯦ ꯁꯨꯃꯥꯏꯅ ꯕꯦꯛꯇ ꯊꯥꯡꯉꯒ ꯑꯣꯏꯅ ꯄꯨꯔꯝꯃꯤ ꯌꯦꯡꯉꯨ ꯍꯥ ꯉꯥꯅꯨꯁꯦ ꯑꯗꯨꯝ ꯁꯦ ꯂꯩꯍꯧꯏ ꯃꯌꯥꯝ ꯑꯥꯗ ꯂꯩꯁꯤꯗꯤ ꯃꯌꯥꯝ ꯑꯩꯅ ꯆꯥꯅꯤꯡꯕ ꯄꯣꯠ ꯀꯩꯅꯣ ꯈꯪꯕ ꯑꯗꯨ ꯁꯤꯁꯦ ꯑꯁꯤ ꯑꯩ ꯆꯥꯅꯤꯡꯉꯤ ꯑꯩ ꯖꯤꯡꯒꯥ ꯆꯥꯅꯤꯡꯉꯤ ꯑꯇꯩ ꯆꯥꯅꯤꯡꯗꯦ ꯃꯌꯥꯝ ꯑꯩꯈꯣꯏꯁꯦ ꯁꯣꯝꯗ ꯃꯥ ꯖꯦꯔꯨꯝꯃꯨ ꯂꯩꯔꯤ ꯃꯥꯒꯤ ꯂꯥꯏ ꯈꯨꯔꯨꯝꯕꯩ ꯊꯕꯛ ꯑꯃ ꯂꯩꯕꯀꯣ ꯑꯗꯨꯒꯤ ꯄꯣꯠ ꯆꯩ ꯂꯩꯕ ꯂꯥꯛꯄꯅꯦꯕ ꯇꯁꯦꯡꯅꯗꯤ ꯑꯗꯣ ꯄꯣꯠ ꯆꯩꯁꯤꯡꯗꯣ ꯑꯃꯠꯇ ꯐꯪꯗ꯭ꯔꯦꯕ ꯑꯗꯨꯒꯤ ꯄꯣꯠ ꯆꯩꯁꯤꯡꯗꯣ ꯑꯗꯨꯅ ꯀꯩꯅꯣ ꯇꯧꯔꯦ ꯑꯗꯨ ꯀꯣꯟꯅ ꯑꯇꯣꯞꯄꯗ ꯑꯣꯏꯅ ꯇꯞꯄꯅꯤ ꯑꯗꯨꯗꯣ ꯑꯁꯤꯁꯦ ꯁꯨꯝ ꯑꯩꯈꯣই ꯍꯌꯦꯡ ꯁꯖꯤꯕꯨꯒꯤ ꯑꯣꯏꯅ ꯑꯗꯨꯝꯕ ꯑꯣꯏꯅ ꯂꯩꯔꯦ ꯉꯁꯤꯅꯕꯨ ꯀꯌꯥ ꯍꯥꯏꯒꯦ ꯑꯂꯤꯗ ꯁꯤ ꯉꯥꯅꯨꯒꯤ ꯌꯦꯟꯒꯤꯗꯨꯅ ꯃꯆꯥꯗꯨꯅꯦ ꯃꯌꯥꯝ ꯑꯩꯈꯣꯏꯁꯦ ꯐꯖꯅ ꯉꯁꯤ ꯄꯣꯠ ꯂꯩꯊꯔꯦ ꯃꯥ ꯂꯩꯗ ꯌꯥꯗꯕꯅꯤꯅ ꯀꯩꯅꯣꯒꯤ ꯔꯤꯗꯛꯁꯟꯒꯤ ꯐꯤ ꯌꯣꯟꯕ ꯃꯇꯦꯛ ꯑꯃ ꯂꯥꯜꯂ ꯂꯥꯛꯄꯗ ꯅꯞ ꯇꯥꯔꯦ ꯃꯣꯏꯒꯤ ꯐꯤ ꯎꯐꯨꯟ ꯆꯦꯟꯕꯗꯣ ꯑꯗꯨꯅꯅꯦ ꯄꯨꯔꯥ ꯅꯞ ꯇꯥꯔ ꯍꯜꯂꯛꯏꯕ ꯔꯨꯗꯛꯁꯨ ꯌꯥꯎꯏ ꯃꯈꯥꯗ ꯌꯥꯝ ꯂꯩꯃꯨꯛ ꯂꯩꯒꯦ ꯃꯂꯥꯃꯨꯛ ꯂꯩꯒꯦ ꯃꯌꯥꯝ ꯑꯩꯈꯣই ꯁꯤꯇꯤꯅꯅꯦ ꯃꯣꯃꯣ ꯂꯩꯗꯅ ꯍꯜꯂꯗꯤ ꯁꯥꯎꯔꯅꯦꯕ ꯃꯥ ꯉꯁꯥꯏꯁꯨ ꯂꯂꯥꯗ ꯂꯥꯛꯍꯧꯗ꯭ꯔꯕꯅꯤꯅ ꯑꯗꯣ ꯑꯩꯅ ꯌꯨꯝꯗ ꯑꯣꯏꯅ ꯄꯨꯕꯤꯔꯒꯦ ꯍꯥꯏꯅ ꯎꯔꯠ ꯐꯠ ꯇꯧꯕꯗꯅꯦ ꯌꯥꯝꯅ ꯄꯨꯔꯥ ꯃꯝꯁꯤꯟꯈ꯭ꯔꯦ ꯍꯥꯎꯒꯗꯕ ꯃꯥꯟꯕ꯭ꯔꯥ ꯌꯦꯡꯉꯨ ꯃꯌꯥꯝ ꯑꯩꯅ ꯑꯦꯛꯁꯇ꯭ꯔꯥꯗ ꯄꯤꯌꯨ ꯍꯥꯏꯖꯤꯜꯂꯤꯅꯤ ꯑꯃꯈꯛꯇꯪ ꯑꯣꯏꯁꯨ ꯄ꯭ꯂꯦꯠꯇ ꯇꯔꯨꯛꯅꯤ ꯍꯥꯏꯌꯦ ꯌꯥꯔꯤꯉꯩ ꯐ꯭ꯔꯤꯗ ꯅꯝꯐꯨꯗ ꯆꯥꯊꯣꯛꯄꯅ ꯐꯩ ꯅꯠꯇ꯭ꯔꯥ ꯍꯥꯏꯗ꯭ꯔꯗꯤ ꯀꯗꯥꯏ ꯄꯤꯗꯣꯏꯒꯦ ꯍꯥꯏꯔꯒꯅꯤꯅ ꯄꯤꯗꯣꯏꯗꯣ ꯍꯣꯏ ꯌꯨꯝꯗ ꯁꯨꯝ ꯐꯝꯃꯒ ꯑꯩꯁꯨ ꯁꯨꯝꯅꯦ ꯂꯥꯛꯑꯃꯤꯅ ꯑꯗꯨꯝ ꯈꯔ ꯀꯥꯞꯁꯤꯜꯂꯝꯃꯤꯕꯅꯦ ꯀꯩꯅꯣꯒꯁꯦ ꯍꯣꯏ ꯆꯦꯁꯨ ꯍꯣꯔꯦꯟ ꯌꯦꯡꯉꯣꯁꯦ ꯑꯝꯇ ꯌꯦꯡꯉꯣ ꯑꯁꯤ ꯑꯩꯈꯣꯏ ꯏꯆꯦꯅꯤ ꯀꯨꯏꯔꯦ ꯎꯗꯕ ꯍꯣꯔꯦꯟ ꯄꯤꯅ ꯎꯖꯩꯗꯅ ꯑꯩ ꯍꯥꯟꯅꯩ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯂꯩꯔꯤ ꯑꯩ ꯅꯤꯡꯁꯤꯡꯉꯤꯉꯣ ꯑꯩꯅ ꯆꯦꯒꯤ ꯅꯥꯆꯣꯝ ꯑꯃ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯀꯩꯅꯣꯍꯣꯏꯗ ꯂꯥꯛꯄꯗ ꯏꯕꯣꯏꯗ ꯂꯥꯛꯄꯗ ꯉꯁꯪ ꯉꯥꯡꯕ ꯄ꯭ꯂꯥꯁꯇꯤꯛꯀꯤ ꯑꯃ ꯁꯤꯕ ꯉꯁꯤꯐꯥꯎ ꯎꯔ ꯅꯣꯛꯅꯤꯡꯉꯤ ꯃꯌꯥ ꯏꯀꯪ ꯀꯪꯉꯒ ꯏꯁ ꯈꯨꯊꯤꯗꯣ ꯑꯩꯅ ꯗꯣꯏꯗꯨꯒ ꯏꯀꯪ ꯀꯪꯉꯒ ꯑꯣꯏ ꯃꯥ ꯅꯣꯛꯅꯤꯡꯉꯤ ꯂꯣꯏꯁꯜꯂꯦ ꯏꯀꯥꯏꯔꯤꯅꯦ ꯍꯥꯏꯕ ꯁꯣꯝꯗ ꯂꯣꯏꯁꯜꯂꯝꯕꯗꯩ ꯂꯩꯊꯣꯛꯈ꯭ꯔꯤꯅꯦ ꯍꯥꯏꯕ ꯐꯔꯦ ꯄꯣꯠ ꯃꯌꯥꯝꯁꯦ ꯌꯦꯡꯉꯨ ꯍꯌꯦꯡꯒꯤꯕꯨꯗꯤ ꯄꯣꯠ ꯈꯛꯇꯅꯤ ꯂꯥꯏꯃ ꯍꯛꯈꯤꯑꯦ ꯅꯪ ꯀꯩꯅꯣ ꯈꯥꯡꯖꯥꯔꯣꯏ ꯂꯧꯊꯗ꯭ꯔꯗꯤ ꯏꯁ ꯀꯩꯅꯣꯅꯦ ꯄꯣꯠ ꯈꯥꯡꯖꯥꯝꯃꯤ ꯑꯂꯨꯝꯕ ꯈꯛꯇꯗꯨꯁꯨ ꯃꯅꯨꯡꯗꯁꯨ ꯃꯌꯥꯝ ꯄꯣꯠ ꯆꯩ ꯈꯔ ꯂꯩꯔꯨꯔꯒ ꯍꯜꯂꯛꯑꯦ ꯏꯁ ꯈꯣꯡꯒ ꯅꯥꯔꯦꯗ ꯉꯁꯤ ꯆꯠꯃꯟꯗꯅ ꯑꯗꯣ ꯑꯩꯈꯣꯏ ꯕ꯭ꯔꯗꯔ ꯂꯧꯕ ꯂꯥꯛꯏ ꯑꯩ ꯆꯟꯕꯤ ꯍꯣꯏꯗ ꯍꯧꯖꯤꯛ ꯂꯩ ꯌꯨꯝ ꯍꯜꯂꯒꯦ ꯕꯥꯏ ꯑꯣꯏꯔꯒꯦ ꯁꯦ ꯃꯣꯃꯣ ꯀꯥꯏ ꯑꯩꯃ ꯆꯟꯕꯤ ꯐꯣꯇꯣꯁꯦ ꯊꯦꯠꯂꯝꯕꯩ ꯋꯥꯅꯤꯅ ꯑꯩ ꯎꯗꯦꯅꯦ ꯑꯩꯅ ꯆꯟꯕꯤꯒꯤ ꯂꯩ ꯑꯃ ꯍꯣꯟꯗꯣꯛꯄꯒꯤ ꯑꯩꯈꯣꯏ ꯆꯦꯅ ꯖꯥꯡꯄꯟ ꯍꯥꯏ ꯑꯩꯅ ꯇꯜꯂꯕ ꯊꯦꯡꯉꯦ ꯌꯥꯕ ꯀꯩꯅꯣꯗꯣ ꯀꯣꯟꯅ ꯁꯨꯝ ꯑꯣꯟꯊꯣꯛꯑꯁꯦ ꯍꯥꯏꯅ ꯑꯩꯅ ꯑꯩꯈꯣꯏ ꯆꯦ ꯑꯅꯤ ꯆꯍꯤ ꯑꯅꯧꯕꯒꯤ ꯃꯥꯏꯕꯨ ꯂꯩꯁꯦ ꯑꯣꯟꯊꯣꯛꯅꯤꯡꯉꯤꯕ ꯆꯟꯕꯤꯒꯤ ꯂꯩꯁꯦ ꯑꯩꯈꯣꯏꯅ ꯂꯩꯁꯦ ꯑꯩꯅꯅꯦ ꯑꯣꯟꯊꯣꯛꯎꯔꯣꯏꯁꯦ ꯍꯥꯏꯅ ꯍꯥꯏꯕ ꯇꯜꯂꯕ ꯊꯦꯡꯃꯟꯈ꯭ꯔꯦ ꯍꯥꯏꯕ ꯊꯦꯡꯖꯤꯜꯂꯛꯄꯒ ꯑꯗꯨꯒꯤ ꯑꯩꯈꯣꯏ ꯆꯦꯒꯤ ꯂꯥꯏꯒꯤ ꯄꯣꯠ ꯆꯩꯁꯤꯡ ꯑꯝꯇ ꯐꯪꯉꯛꯇꯕ ꯑꯗꯨꯒꯅꯦ ꯈꯪꯗꯦ ꯈꯣꯏꯔꯥꯡ ꯈꯣꯏꯖꯥꯎꯅꯅꯅꯦ ꯁꯨꯝ ꯆꯠꯅꯤꯡꯉꯦꯕ ꯈꯪꯉꯕ ꯑꯗꯨꯒꯤꯅꯤ ꯑꯗꯨꯒꯗꯤ ꯑꯩꯅ ꯇꯟꯗꯅꯅꯦ ꯑꯗꯨꯝ ꯀꯣꯟꯅ ꯅꯣꯡꯃ ꯂꯩꯔꯁꯦ ꯍꯥꯏꯅ ꯁꯤ ꯂꯩꯇꯦ ꯑꯩꯅ ꯍꯥꯏꯕ ꯈꯪꯕ ꯁꯨꯗꯣꯛꯑꯣ ꯍꯥꯏꯅ ꯑꯗꯣ ꯃꯥꯅ ꯆꯦꯒꯤ ꯑꯣꯏꯔꯝꯃꯦꯕ ꯑꯗꯨꯅ ꯁꯨꯗꯣꯛꯄꯗꯣ ꯌꯥꯔꯣꯏ ꯅꯨꯡꯗꯤ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯝ ꯌꯥꯝ ꯕꯥꯏ ꯑꯣꯏꯔꯒꯦ